Mamang chahi lisingani kulhumdoi gi me humdagi Kuki militant Singna hourakkhiba irang asi houjik chahi ama hellaba asida meeyamgi Meehut Singna Amana Amaga Laonadana iramdam Asi Yaiphanaba Hotnabiyu Assam Rifles sing Athubada Manipur dagi Halhankho haina Apunba Nupi Khunnai Lamjing Meira Yairipok Imphal iski President Asem Ibetombi Leima lenga ki pupning sinsilakli Imphal district ki Yairipok Laima multipurpose community hall ge lampak tangarang pangthok ki pawmi sing unaba badaba hakna hai Mapan dagi changlakpa narco terrorist kangbu amana Manipur da changlak irang sagatuna separate administration talakpadagi Manipur da mai hauna chaglakpa chahi amaga thakai fagadawre mamang chahi gi me ahumdagi torbung bangla churachandpur amadi moreda laiba maitei singi yum kai kaya mai thaduna manghanki mathangda sero amsung sugnuda aduga handakna nauna amuk zaribamgi mafam kyada maitei singi yum mai thaduna manghanki irang asna maram oiraga miyoi lising humfu hena relief camp singda changjafam logduna lairi India lengang na irang asi nemthanaba lanmi kya thazilakli adubu Kuki militant Singna chatharakpa landi lepalaite hanadum henadum henjilakli masida Assam Rifles na Kuki militant Sing saugatpagi mami tariba asi yamna laibak thibani Central Force ki luchingba anina National Media Channel da Assam Rifles na Kuki khulai paiba singda mateng pangi haina fongna haikrabani houjik kamjong area da Myanmar dagi changlakpa militant sing khun kaya da yoktuna thamli haiba asi punamak na khangba wafamni houjik political party manadi haiduna amana amada maral sizna duna Jinda paudana duna laigadaba matam natte Kuki gi MLA tara nattaba lemhoriba meeyamgi Meehut khudingmakna amatta oina punsinduna iramdam asi Yaiphanaba Hotnagadabani punamak amatta oina punsinduna Manipur dagi Assam Rifles thuna Halhankho hanagum ing chikpa tangdu laitaba puraknaba Hotnabiyu natrabadi mama oibesingi thamoi khangba ngambagi pangangi pankhai lalakpa yai haina makna makhataki pawmi singa unabagi thauram Aduda Apunba Nupi Khunnai Lamjing Meira Yairipok Imphal iska secretary amadi atai thaumi kyaso sarpia ke Khunnai panena thoi ba isa singse matau karamna laigadoribano aduga ngasi mi lising humpujina mayum da hanjandadana ngasi sorok ramjawda changnei bi sadana tendan kharayen duk kharayer tawriba je ngasi laingak pau ibungo ibema singjina ubiyu Nakoi cheng na laipak ningba aseng mamarai pak ningba orabadi aikoi gi laipak che tangdu laitana thambiu aduga ngasi refugee oina lairiba aikoi gi relief camp da lairiba mi lising taruk sigi laipam che magi mafamda hanjal hanbiu adu natrabadi mama sing aikoi che khangba ngambagi pangal je wang malala kana maitai nupi gi thauna do kari ulak ka de haiba se mamang thada nupi lana saki oraga laikhrabani